Andro kendra-da NPP amadi BJP ki wakar masel khutthoknakre miyoi kya aswapan nangkre yum tarani thoi amadi gari tara amangata thokre Bot ki mangoina na thokpa crime gi thodok singi manung channa hokhiba hingda Andro kendra ki manung chanba yambem amadi tulihanda NPP amasung BJP gi candidate ani gi wakar singi marakta khutthokna bada yum amadi gari kayamarom mangta khalamle miyoi kayamarom aswapan nangle hairi Thodo singarang numidang pung taramathoi makhairom tabada yari pok tuli handagi thokpa hurkhibani Andro kendra-da NPP gi candidate oiriba L Sanjay amadi mahaki wakar yangkhai humpurom na nongmei kappaga loinana hingsa gi thodo adu satharambani Thodo adu da Andro kendra gi ex MLA Thangnaujam Samkumar gi wakar singini haiba yum tarani thoi amadi gari kayamarom thukairamle ex MLA gi wakar taruklom soktuna hospital da pukhatuna laikan nakhre hairi Thodo adu da soklaba singa dudi hanagi MLA Samkumar gi gari driver oiba yaripok toptagi takhelambam thoibi macha chahina kunmanga apokpa leikhidraba ti kiran Yambem makha lekaidagi BJP Andro Mandal gi President in charge Maihobam Babu gi loinabi M Jamini Manang nupa M Modhu Manang nupa M Krishnananda sahina taranipan Lekai asimakta dagi Soraisam Dhananjay apokpa leikhidraba S Thoiba amadi Dhananjay gi apokpi asangbini hai Soklaba MLA gi gari driver thoibi macha gi makhwangda nongmei maruna panbadagi hojik Raj Medicity da laikanari aduga M Jamini M Modhu M Krishnananda su advance hospital da pukhatuna laikanari loinana Soraisam Dhananjay amasung Dhananjay gi apokpi Soraisam Ongbi asangbina naurina panduna sokpani amadi kaushinba nesinba tawrambani hairi Thodosi gi matangda BJP gi wakar sarungbam bimol sahina nipu apokpa keso hariba misak asina phongdorok gi matungina numit khudingi kendra sigi polling booth singda chatuna ahal sing unabagi sharuk ama oina ngarang asisu kendra sigi polling singda chatpada tulihal haibam lekai da maira paibi sing unaruraga tholakpada tulihal konjin yorokpada makoina tongpa gari taruk adu makhutta khulai matik sana paiba NPP gi candidate Sanjay Masayauna miyoi kunthra mungna thugaiba horakpadagi makhoi MLA gi mayum yauna ba gari hundoklomlaga selakpani MLA gi Scott gari driver da pau pigadabagi lakpa gari driver su nongmeina kaplamki masigi matungda Sanjay amadi mahaki wakar singna yambem khunda amuk satuna BJP gi wakar singi yum amadi gari sing thugaiba mi phuba tawrongkhibani nongmei su kapsilamkhibani haiki Nakalamaromda Andro kendra-da ngarang thokhiba thogdo asigum tabada yama nungaitaba tukacharaba sajat asi makha tana amu hanna thoganingde democracy satpa leibangni miyamgi apambada vote pigadabani haina Andro kendra gi BJP gi candidate TH Shamkumar na phongdoroli ngasi ngarian chingkhongda leiba mahaki yumda paumi singa unabada mahakna makha tana phongdokhibada nampu sasanna kaidongaida kendra miyamgi mihut oiba yaroi thogdo sigi matangda sapchana case thengnagani haiki ngarang si BJP gi candidate mayamgi oiba apunba meeting ama Chief Minister N Biren gi banglo da pangthoklaga yumda halakpada thogdo du thokhibani hairi thogdo sigi matangda NPP gi candidate oiriba L Sanjay na yambem da leiba mahaki yumda paumi singa unabada phongdokhibada ngarang si party gi president Imphal da unaraba matungda numidang da yumda halakpada yaripok Sant Bazar da BJP gi wakar singa nongmeina kaptuna attack tawrakhi mahaki apokpasu nongmeina kaptuna yet thangba phaiganda panduna Siza hospital da laikanari Thasigi tarataretta mahaki wakar amasu kidnap tawba laikre Thoudosigi matangda ECI na akanba miyeng sangbinaba Mikhal Shanti leina pangthokpinaba honabiu haiki Amaromda mahaki asokpa mapa adu NPP gi president Konat Sangmana haktengana satuna yengsinkre Atopa pawmana Jiribam kendra-da JDU gi mirep oiriba ex MLA Usap Udin gi gari dagi lupa lakh taruklom pulis na phare ngase ayuk pung 12 makhairom tabada Jiribam gi Boro Bekra police station gi manung channa Jakura dhor da achat awok tawba miyo sing Jiribam police na check tawba gi thabak chathabada Jiribam kendra-da JDU gi mirep oiriba ex MLA Usap Udin gi election gi mari lena na sizinaba gari amadagi lupa lakh manga ga lising mawdrani pan amadi election gi poster banner ni singba kayamarom phagale hairi Pausi asina Boro Bekra police station dagi phangba paugi matungina di election gi code of conduct ki wangmada ngasi ayuk pung 12 makhairom taba matamda Jiribam district police ki flying squad team ama ani amadi tactical surveillance team ahum amadi executive magistrate ki kangbuna election ga mari lena na asad awok sing sek tawbugi thabak chatharinge da Jakudhor dagi lakpa Mahendra Thar registration number MN01 AS 2198 asi khambada khamlamdana thaudunu sakhibadagi tanarga phaki Farba gari adu sek tawbu matamda gari manungda JDU gi mirep oiriba MLA Usap Udin gi election ga mari leina ba flag humphuni pan amadi banner lising mari ga chatruk yaurongki makhatana thijin humjin bagi thabak chathabata gari adu gi manungda lupa lakh manga ga lising mawdrani pan yauramba thengnaki
ꯁꯦꯜ ꯑꯃꯁꯨꯡ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡꯒ ꯂꯣꯏꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ MLA ꯎꯁꯞ ꯎꯗꯤꯟꯒꯤ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯖꯤꯟꯅꯅꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯐꯥꯔꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯖꯤꯔꯤꯕꯥꯝ ꯇ꯭ꯔꯦꯖꯔꯤ ꯑꯣꯐꯤꯁꯇ ꯗꯤꯄꯣꯖꯤꯠ ꯇꯧꯈ꯭ꯔꯦ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯣꯏꯅ ꯊꯧꯄꯨꯔꯤꯕ ꯃꯥꯂꯦꯝꯉꯥꯟꯕ ꯁꯦꯡꯂꯩꯗꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯈ꯭ꯔꯦ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯃꯉꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯂꯨꯄꯥ 50,000ꯗꯒꯤ ꯍꯦꯟꯅ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯨꯔꯝꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯁꯦꯡꯅ ꯇꯥꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ NPPꯒꯤ ꯃꯤꯔꯦꯞ ꯂꯧꯔꯦꯟꯕꯝ ꯁꯟꯖꯦꯒꯤ ꯑꯄꯣꯛꯄ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯇꯛꯁꯤꯜꯂꯒꯅꯤ ꯁꯪꯃ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯑꯁꯤꯗ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯗ NPPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯂꯧꯔꯦꯟꯕꯝ ꯁꯟꯖꯦꯒꯤ ꯑꯄꯣꯛꯄꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕꯗ NPPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ L ꯁꯟꯖꯦꯒꯤ ꯑꯄꯣꯛꯄ ꯁꯝꯖꯥꯏ ꯆꯍꯤ 69 ꯃꯍꯥꯛꯅ ꯌꯥꯔꯤꯄꯣꯛ ꯌꯥꯝꯕꯦꯝꯗ ꯂꯩꯕ ꯃꯁꯥꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤꯉꯩꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯈꯤꯕꯅꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕ ꯑꯗꯨꯗ ꯁꯝꯖꯥꯏ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯃꯔꯨꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯈꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯑꯟꯗ꯭ꯔꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤ ꯍꯥꯏꯔꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯈꯨꯠ ꯊꯥꯔꯝꯕꯒꯤ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯞ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯥꯔ ꯃꯅꯤꯄꯨꯔꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯅ NPPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯣꯅꯥꯠ ꯁꯪꯃꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤꯕ L ꯁꯟꯖꯦꯒꯤ ꯑꯄꯣꯛꯄ L ꯁꯝꯖꯥꯏꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯗ ꯀꯣꯅꯥꯠ ꯁꯪꯃꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ NPPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯣꯅꯥꯠ ꯁꯪꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ NPPꯅ ꯌꯥꯕ ꯉꯝꯂꯣꯏ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯔꯦꯞ ꯈꯔꯗ ꯅꯤꯡꯕ ꯀꯥꯏꯔꯛꯄꯗꯒꯤ ꯆꯠꯊꯔꯛꯄ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ECOꯗ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯋꯥꯀꯠ ꯑꯃ ꯊꯥꯡꯒꯠꯈ꯭ꯔꯦ ꯂꯣꯏꯅꯅ ECI ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯀꯣꯅꯥꯠ ꯁꯪꯃꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕ NPPꯒꯤ ꯅꯦꯁꯅꯦꯜ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯇ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ Y ꯖꯌꯀꯨꯃꯥꯔꯅ ꯍꯥꯏꯈꯤꯕꯗ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗ NPPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕꯁꯤꯡꯗ ꯍꯩꯅꯕꯤ ꯑꯃꯒꯨꯝ ꯈꯣꯡꯊꯥꯡ ꯀꯌꯥꯗ ꯆꯠꯊꯔꯛꯂꯤꯕ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯇꯦꯝꯁꯤꯡꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯃꯥꯡ ꯊꯛꯇ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯆꯨꯝꯒꯅꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯄ ꯆꯨꯝꯒꯅꯤ ꯉꯔꯥꯡꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯥꯡꯖꯧꯅꯅ ꯈꯪꯂꯒ ꯂꯩꯔꯕꯅꯤ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯂꯣꯏꯅꯅ NPPꯒꯤ ꯃꯤꯔꯦꯞꯁꯤꯡꯅ ꯚꯣꯠ ꯀꯥꯈ꯭ꯔꯒꯅꯤ ꯄꯥꯈꯠꯄꯗꯒꯤ ꯄꯥꯔꯇꯤꯁꯤꯒꯤ ꯃꯤꯔꯦꯞꯁꯤꯡ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯤ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯥꯏꯗꯤ ꯄꯥꯛꯂꯣꯏ ꯍꯦꯟꯅ ꯑꯗꯨꯝ ꯚꯣꯠ ꯀꯥꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ECIꯅ ꯂꯥꯛꯂꯤꯕ ꯃꯥꯔꯆ 5 ꯁꯔꯣꯏ ꯈꯥꯡꯕ ꯅꯨꯃꯤꯠꯇ ꯃꯤꯈꯜꯒꯤ ꯅꯨꯃꯤꯠ ꯂꯦꯞꯂꯤꯕ ꯑꯁꯤ ꯍꯣꯡꯗꯣꯛꯄꯤꯌꯨ ꯎꯀꯜ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯑꯁꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯂꯥꯛꯂꯤꯕ ꯃꯥꯔꯆ 5 ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯅꯤ ꯅꯤꯖꯒꯗꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯗ ꯍꯣꯡꯗꯣꯛꯄꯤꯅꯕ ꯎꯃꯪ ꯂꯥꯏ ꯀꯟꯕ ꯑꯄꯨꯟꯕ ꯂꯨꯞ ꯎꯀꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯃꯁꯨꯡ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯍꯟꯖꯤꯟꯅ ꯍꯥꯏꯖꯔꯕꯁꯨ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯤꯞ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯥꯔ ꯃꯅꯤꯄꯨꯔꯅ ꯀꯔꯤꯁꯨ ꯇꯥꯕꯤꯗꯅ ꯊꯧꯁꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯦ ꯍꯥꯏꯅ ꯎꯀꯜꯒꯤ ꯀꯟꯚꯦꯅꯔ M ꯃꯅꯤꯇꯣꯟꯅ ꯄ꯭ꯔꯦꯁꯇ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯗꯕꯇ ꯅꯠꯇꯅ ꯃꯤꯈꯜꯁꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤ ECI ꯑꯃꯁꯨꯡ ECO ꯃꯅꯤꯄꯨꯔꯒꯤ ꯑꯁꯣꯏꯕ ꯊꯧꯁꯤꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯆꯔꯥꯡꯅꯕ ꯊꯣꯛꯍꯟꯕꯇ ꯅꯠꯇꯅ ꯅꯥꯠ ꯆꯠꯅꯕꯤꯒꯤ ꯂꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯐꯝꯗ ꯅꯨꯡꯅꯥꯡꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯁꯨ ꯊꯣꯛꯍꯜꯂꯦ ꯑꯁꯤꯒꯨꯝꯕ CEC ꯑꯃꯁꯨꯡ ECOꯒꯨꯝꯕ ꯌꯥꯝꯅ ꯊꯧꯗꯥꯡ ꯆꯥꯎꯕ ꯉꯥꯛꯇꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯑꯁꯣꯏꯕ ꯑꯃꯁꯨꯡ ꯑꯁꯣꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯎꯀꯜꯅ ꯏꯀꯥꯏꯕꯤꯕ ꯐꯥꯎꯏ ꯍꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯅꯥꯠ ꯆꯠꯅꯕꯤꯕꯨ ꯎꯁꯤꯠꯇꯕ CEC ꯑꯃꯁꯨꯡ ECO ꯃꯅꯤꯄꯨꯔꯒꯤ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯈꯟꯅꯅꯕ ꯑꯈꯟꯅꯕ ꯃꯤꯐꯝ ꯑꯃ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯒꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯎꯀꯜꯒꯤ ꯃꯌꯥꯏꯂꯣꯏꯁꯪꯗ ꯈꯟꯅꯔꯒꯅꯤ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯑꯃꯁꯨꯡ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯟꯕꯤꯕ ꯂꯨꯞꯁꯤꯡꯅ ꯃꯤꯍꯨꯠ ꯑꯅꯤꯗꯪ ꯃꯇꯝ ꯆꯥꯅ ꯊꯥꯕꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯔꯤ